Lakhipuronline puthok saba Jun gi tang taruk leibak pokpa namit ki Khomjinba Pao tabirasi ahan bada maroi Pao mathang chahi tagi metric exam lairaroi class 12 ta oina school gi board exam panthok lagani kasar SP gi ming sijanaraga sel talamba mioi ama police na phare malem sin bathung na pangthok na khibagum ngarang Barak Tampak ki mapam dasu malem gi akoi bagi phibam kanban met pak sana pangthok na khre Jeribam dasu World Environment Day 2023 gi thauram pangthokre Kanglup ki irang na tangdu laita draba Manipur da ingta paporak nanaba kasar gi jaral tola da peace rally chatkre amasung Manipur da thok deba irang da awaba taraba singitamak makhatana sel gi tengbang pinarakle Haujik mapung oiba Pao tabirase Anauba education policy lakpaga iroinana mathang chahidagi matriculation natraga metric exam lairaroi haina Assam gi CM Himanta Biswa Sharma na phongdokre anauba guideline asigi matungina hojik class 10 tamliba mahiroi singna mathangi chahidagi tonganba matriculation exam thararoi masigi mahutta school gi administration na class test unit test na chingba assessment tawragani tonganba board exam thabagi podlum lehendaduna class 11 karaba matungda class 12 ta oina school gi board exam pangthok lagani hairi ebar aru metric eta class porikha dhorone hobo ebar aru metric buli eta belek porikha nohoy jeto classate porikha hoy fail pass thakibo kintu schoolote hobo বিদ্যালয় খনে কন্ডাক্ট কৰিব বা আমাৰ জিবিলাক অধিবিদ্যা পৰিষদ আছে তেওঁলোকে কৰিব ক্লাস 12 টু বোর্ড হ'ব 10 টু আৰু বোর্ড নহয় এটা 10 ৰ গুৰুত্ব নাথাকিব সেন্টার 10 ৰ আৰু গুৰুত্ব নাথাকিব নতুন শিক্ষা নীতিত এটা ক্লাস 12 যাতে লৰা ছোৱালীয়ে 10 ৰ পৰা 11 12 পঢ়িব পাৰে নতুন এডমিশন লব নালাগে সেই কাৰণে ৰাষ্ট্ৰীয় শিক্ষা নীতিত দশম মানৰ গুৰুত্ব কমাই দিয়া হৈছে আৰু খুব দুই দিনতে হায়াৰ সেকেন্ডাৰী কাউন্সিল আৰু সেৱাও বিলয় হৈ যাব এটা অনুষ্ঠান হ'ব কাৰো চাকৰি না যায় কিন্তু দুইটা লগ লাগি এটা অনুষ্ঠান হ'ব এতিয়া জিলা বোৰ্ডেও পাতিব পাৰে সেৱাও পাতিব পাৰে হেতু বেলেগ কথা কিন্তু আগৰ দৰে মেট্ৰিক বুলি যেটো এটা পৰিবেশ হয় সেই পৰিবেশটো নাথাকিব পৰীক্ষাটো যদি বোৰ্ডৰ কাম নাথাকে বোৰ্ডেও পাতিব পাৰিব এটো শিক্ষা বিভাগে সিদ্ধান্ত ল'ব কিন্তু ক্লাস 10 ৰ গুৰুত্ব ৰাষ্ট্ৰীয় শিক্ষা নীতিত নাই ৰাষ্ট্ৰীয় শিক্ষা নীতিত গুৰুত্ব ক্লাস 12 Kasar SP gi ming sijanaraga sel talamba mioi ama police na phare matam kuina dagi Kasar SP gi ming sijanaduna Google Pay account hanglaga mioi kaya dagi sel talamba Badarpur dagi ni haiba mioi ama police ki khutchan khre mahak punong maijing nimita Badarpur police na mayum dagi pharaga porakre mioi asi Bangalore da gari thoba mioi ne hairi hiramasi gi matang da langla langjin puthokna na ba Kasar gi SP Numal Mahatana wahang pahong chathari haina Silchar gi paumi Ajit Das na paudam lagle কিছুদিনৰ আগৰ পৰা দুজনমান ব্যক্তিয়ে আহি আমাক লগ ধৰি তেওঁলোকে কৈছে যে SP কাছাৰৰ নামত কোনবা গুগলত এটা একাউণ্ট খুলি লৈছে আৰু SP কাছাৰ নামত এটা নাম্বাৰ দিয়া আছে গুগলৰ জৰিয়তে যদি কোনবা SP কাছাৰক সাৰ্চ কৰিব বিচাৰে তেতিয়া এটা তাত নাম্বাৰ দিয়া আছে সেই নাম্বাৰটো তেওঁ ফোন কৰিলে এজন ব্যক্তি এজন ফ্ৰড হয় মানে তেওঁৰ নাম হ'ল জাবিৰ আহমেদ তেওঁ থাকে বেংগলোৰত আৰু এজন ড্ৰাইভাৰ হয় তেওঁ কি কৰে সেই তেওঁ মোবাইলত তেতিয়া লোকসকলে ফোন কৰে গুগল একাউণ্টত সেই নাম্বাৰটো পায় তেতিয়া তেওঁ পাছপোৰ্ট ভেৰিফিকেশ্যনৰ পৰা লৈ যিকোনো ভেৰিফিকেশ্যনত তেওঁ গুগল পে'ত পইচা লয় যে মোৰ এইটোত পইচা ভৰাই দিয়ক আৰু মই আপোনাৰ কামটো কৰি দিম এই ধৰণে কৰি তেওঁ কিছুমান মানুহক বিপদে পৰিচালিত কৰি আছিল আৰু কিছুমান মানুহক ঠগি আছিল আৰু SP অফিচৰ নামত বা আৰক্ষী অধীক্ষকৰ কাৰ্যালয়ৰ নামত তেওঁ এটা ভুৱা চক্ৰ এটা চলাই আছিল তেওঁ বেংগলোৰত থাকে আৰু নেক্সা মাৰুতি এই যেটো শ্বৰুম আছে কিছু শ্বৰুমৰ তেওঁ ড্ৰাইভাৰ হয় বেংগলোৰত কিন্তু তেওঁ আসল ঘৰ হ'ল বদৰপুৰত Kangan Jabama Health Care Amadi Paramedical Science da University Grants Commission na Sakanglaba Chahi Amagi Diploma Chahi Ani ki Advanced Diploma aduga Chahi Ahum gi Bachelor of Vocation Course tamba yaragani
Institute of Medical and Paramedical Science Silchar amadi Gracewell Hospital Meherpur Silchar anina kusam naduna Lingya Vidyapit University Faridabad ki makhada course asi tambiba hore healthcare ki field da skill development oiriba medical laboratory technician operation theater technician physiotherapist radiology imaging technician patient care management na chingba 12 pass tawraba singna tamba yaraba coursing asi tamduna isana isabu tabak pijabagi kudong chaba lobiyo aduga nursing yoga attendant first aid training emergency medical staff amadi RMP course na chingbagi atenma matamgi oiba course singi tamakta su admission haujare SM Dev Civil Hospital Silcharda practical tobagi kudong chaba su thamjari akupa marol gi damak Institute of Medical and Paramedical Science Ismail Market Central Road Silcharda lengsimbirabu natraga Mobile number 939573245 da pau phaunabiyo Patsambam Chanu Albina Kawi, Institute of Medical and Paramedical Science, Bachelor's of Vocational and Operational Theatre Technology Tamni. Gracewell Hospital practical class Taujabani. I have Hum Madi Matunda operation of whom I Panasi Sabangan. High river courses Hojiki Matanda Yamna Kudong Chaba, Amos and Careers and Madina course in hygiene. Mayamsu High River Kudong Chaba, Silovina, Pharmacy Hygiene. I can link from a side to the Bamra Pulegini. I Silchar Institute of Medical and Paramedical Science. We passed the Japan and the in SM Civil Hospital, ICU technician and Malem Sinba Tungna Pangthok Nakibagum, Narang Barak Tampak mafam dasu, Malem gi akoi bagi pibam kanbanumit pak sanna Pangthok Nakre. Handak Chahigi Timdi, Plastiki Polum, Hantahalasi, Haibasine. Numidasiga Mari Lenana, Narang Jun Gitang Manga. Atau Ningsing Lub Lakhipur amasung Meitei Pukoilub anina kusam naduna Lakhipur gi mapam kayada uchara thakre Kuno High School Fulartoldagi hauraga Jibon Memorial ME School Wangkhem Lekai Singirbon High School amadi School asigi sanabung Binakadi Part 1 Water Supply Earl Higher Secondary School Sapormoina High School amadi Ibudau Thongrang Lampak Lakhipur Khumanda uchara thaki Thoromasida Yumnam Nadia Chan Secretary Athoba Ningsing Lub Maibam Manidhon Secretary Meitei Pukoilup amasung Ingudam Nilbir Asangbam Gorgopal Mutum Dinamani amadi Oinam Monoranjan na chingba miyoi kaya na saruk yaki Malem gi akoibagi phibam kanban numit kamari lenana Purbo Kasar Press Club Lakhipurna Baskandi Darul Ulum Madrasa gi miyot kangbu kaloinana uchara makal kunmanga thakre Matungda Press Club ki miyoi singna Lakhipur Police Station da laktuna OC Rajesh Kumar Das kaloinana Police Station asidasu uchara thaki Barak Tampak ki mapam sinba thungna pangthok nakibagum ngarang North East Academy Lakhipurna sinduna mahisang asida malem gi akoibagi pibam kanbanumit pangthokre Mahiroi Singh Oja Singh amadi Mama Mapa Singh yauna khutta play card paiduna mahisang asidagi Lakhipur Forest Office phauba chatki School ki compound da uchara thaki bagalinana angang singila yekpagi thorma masu pangthoki matungda academy ki principal L Nandakishore na mipam apoiduna mipam amasu pangthoki Khangan japa ama afaba makhal ki mini ATM machine pambi basingna Mini ATM ki damak Spice Money ki masak naiba distributor ama oiriba Lakhipur Hospital manakta leiriba Rosen Enterprise ta pau phaunabiu Mobile number 7002698857 number asida ngasimak contact tobiu Malem gi akoibagi phibam kanba numit kamari lenana Young Farmers Club Tulen kun kasar na sinduna Kungang asida uchara thakre uchara thaba sida kungang asigi miyoi singamati tulen kun kuno pangal SIC ke secretary Hazira Begum Sarugyakhe Malem gi akoibagi phibam kanba numit kamari lenana Mission Life Beti Bachao Beti Padhao amasung Plant a Tree for Girl Child haiba slogan da Lakhipur ICDS project ki makhada Anganwadi Center number 135 Tulen kunna sinduna Ngangom Sonali Devi amadi mahaki timna Anganwadi Center asigi akoibada uchara thake
Jiribam district ki kadam talada laiba power grid ta Jiribam forest department amadi 132 kV power grid Jiribam anina sinduna World Environment Day 2023 pangthokre. Numida siga mari lenana range forest officer Jiribam and Biras Singh na hai Jiribam gi climate asi yamna phaba ujara thabagi chapsaba matamne maram asina Jiribam amadi akoibada lairiba CSO singnasu ahangba mafam singda ujara thabiu haina appeal tawragle amadi uwa thabagi char sing awat palairabasu Jiribam forest gi lemna lawba yagani haina phongdoragle raga akoigi World Environment Day palan tawjare amasung asiga mari lenana akoigi uwa thabagi program amasung akoina package chere amasung huzik ziri da moisture yamna wangba amasung climatic condition yam phavana akoigi ziriba amasung ziriba amgi akoibida lebiriba CSO clubs sangsan punamangna akoigi uwa ahang mafom da uwa thajan biba akoina appeal dawjari amasung karigumba uwa gi saplings natraga char wat pa leiragadi ziriba amgi nursery mafom mayamada ziriba forest ki nursery le adudagi makal mathemgi uchara free da lawiraga mayam ahang mafam punamukta uwa thabi hoina akoina appeal dawjari si World Environment Day ga mari lenana June gi tang manga Jiribam Forest Division na power ki khusam na u thabagi thoram sida lem na u char pibi rakhugi damakta Jiribam Range Forest Division bo hanna power ki taraf tagi thagat. Thank you. Manipur da thokliba kanglup ki irang ase athuba matamda tangdu leitaba pibam da hanjilagnaba maira gi khongset ama June gi tang mari nongmaising nimit ki numidang wairam da kasar gi jarol tola bazar da chatkre Bir Tikendrojit Memorial Club Jarol Tola Madi Maira Paibi Loop Jarol Tola Anina Punna Kusam Naraga Chatkiba Khongsada Siga Madi Lenana Bir Tikendrojit Memorial Club ki President Tongbram Ajit Secretary Thokchom Probir M Ranabir Singh Bijoy Kumar Sharma Maira Paibi Loop ki Luchingbi Hamabati Devi Komlabati Devi na chingba miyoi kayana sarugya ki hairi Numida sigi Khongsada Sida Panjikhul Laima Laikai Chingja Laikai Jarol Tola Khunjau Tonjam Laikai Kasipur ki Maira Loop Singh Borkhola PS ki manung channa laiba Jarol Tola BDP loinana Oja Singh amadi Bhairoi Singh Peace Rally asida sarugya ki hairi Yekoi BT Kendrejit Club amasung Mera Paibi Anigi Patang Dagi Ngasi Khomjinba Manipur da akhoi Mete amasung Kuki gi manung da misunderstanding ama tatadagi kaso ay kayam jaw se asigi tamakta hunajang na Manipur da Santi da kogi tamakta akhoi peace rally chatchabani peace rally chatpagaloina na akhoi Manipuri caste asibu scheduled tribe ta channaba ki tamakta su scheduled tribe ase akoi demand tawi loina na akoi NRC demand tawri koi sida jalkla maigai da leriba pungang Panjigun Kasipur Tonjam Lakai Laima Lakai Chingya Lakai Jalkla Punjau Tonjam Lakai pullaga imai ben mayam singama sung ahlaman mayam akoi mayam pullaga masi Manipur da toiba Pondok ase nungai tabo pondok pagi tamakta akoina peace rally adi santi rally ma chatkaina mayamna masigi numit ase masi All Jaribon Sports Academy Hailakandi Assam gi football team gi waina sanaroi sing amadi official singi dress kudingmak Thangjam Kamal Babuna pibirakibada Academy asigi maiketagi President Laisram Robindro amasung Vice President Khaidem Joy Kumar Anina haraute hamba phongdokre Thoromda Academy asigi advisor Sanasam Lokendra Treasurer Yengkhom Chandrajit amadi coach Konsam Robindro na chingba sarugyakhe Dima Hasau District ki oiba apun balup ani Manipuri Apex Body Haflong amadi Manipuri Women Society Haflong anina Manipur da thokliba kanglup anigi irangda leikidraba singidamak thoni jakre haina Women Society Haflong gi maigedagi Phajatombi Devina khanghalakre loinana awana taraba singi awa tengbangi damak lup ani asina lupa lising kuntra
monitoring committee Lakhipur gi chairman Khaidem Kantada Fulertol da leiba sanamahi gi laisangda lup ani asigi mahut sinduna Waironi Singhana jungitang mangada senpham adu khusinakre amadi numit asida Singirbon Mahadev Laikaida Singirbon part 5 Mairapai bi amadi Parvati self help group Singirbon part 5 aninasu monitoring committee Lakhipur gi chairman da lupalising mapan makai khusinarakle haina monitoring committee Lakhipur gi secretary N Nandabhon gi pau amada hairi aroibada maroiba pau amukhana mathang chahidagi metric exam lairaroi class 12 ta oina school gi board exam panthok lagani Kasar SP gi ming sijenaraga sel talamba mioi ama police na phare Malem sin batung na pangthok na kibagum ngarang Barak Tampak ki mapam dasu malem gi akoi bagi phibam kanban met pak sana pangthok na khre Jiribam dasu World Environment Day 2023 gi thoram pangthok khre Kanglup ki irang na tangdu laita draba Manipur da ingta paporak na ba Kasar gi jaral tola da peace rally chat khre amasung Manipur da thok de irang da awa bataraba singitamak makhatana sel gi tengbang pinarakle Lakhipuronline YouTube channel gi Khomjinba Pao sandok chaba ngasigi oinadi matang asida loijare